Manipur ga YUMTHANGNARIBA state Shing Da illegal immigrants sing CHANGSHILLAKLE HAIBA KHANGBADAGI Lamdam ASIDASU NAROL da CHANGSHILLAKPA illegal immigrants sing THINGNABA Lamdam Asigi Maru Oiba ki entry point Shing Da Chekshin Thourang Loukhatpagi Thabak Kankhatkhre HAINA Chief Minister NONGTHOMBAM BIREN PHONGDORAKLI Social media da Chief Minister NONGTHOMBAM BIREN THAGALAKPA post amana hai Lamdam Asigi Maru Oiba ki entry point sing Maru oina Mau Gate amasung Zeribam da akanba Chekshin Thourang Loukhatuna lo kaina CHANGSHILLAKPA sing THINGNABA Thabak hena Kankhatkhre Illegal immigrants sing CHANGSHILLAKTUNA Lamdam asigi tangdu leitaba fibam tukaina bokhonarakpa kaya adu thokhantanaba mangjongnana Chekshin Thourang asi Loukhatpani kanagumbana chingningai oiba thabak thong natraga thogdok sing thingnarabadi mari leinaba singda khonglai thuna report tawbiu aikoi khodingmakna amata oina punsinduna Lamdam asigi yellow furup sing amadi Lamdam asigi apunbagi saktam ngakna bokhnabada thogdang yamina si hainasu Chief Minister NONGTHOMBAM BIREN gi post asina makhatana appeal tawrakli